World Environment Day ga mari leina Forest Department gi matenga loindina Sri Govindaji Temple Board na sinduna Govindaji Temple gi campus amadi masigi akoibada uchara kaya marum thakre Govindaji Temple Board gi makhada leiba tongan ba loishangi mihut sing yauna chathakiba u thabagi thoram aduga mari leina Sri Govindaji Brahma Sabha loishangi secretary Khongban Tambam Joy Chandra Sarman hai lamdamasida nongmagi aying asagi khal kaitharakliba ase kharada oirabasu kanana ba amadi Laigi mapam among oiriba jaga ase ing launa leina Forest Department ki uchara sing lauraga uthabagi thorum ase pangthupane amaromda uthaba haibasidi araibane hingan baduni yamna maru oiribadi maramaduna tongan ba loishang singna magi mapada thariba using ase senaduna hingana ba hotnaminase haina mahatma kataki ngasi sima World Environment Day ga mari leina koi mangtharaiba koi sabai chang hengalaiba Mandiri sidi mayam pun maksud agwa kan ingham ni na masih tak katang ing na ba mayam patha bu moi na ba na Govindaji Temple Board lai revolution sing pun makal wai na nasi utha bagi sabak ki tau jabani ala pena uji tha khraga hingraga di kana tab anga koi mayam sida revolution sing ki da mai jaga si pi thoga siboki na koi na seno siboki na koi na seno wai na mai ma pham di na asim ba utha bagi sedai da Pala loisang Brahma Sabha loisang ada tuang loisang ana lai miam si koi pandit loisang mai lai jaba sudung pore ado koi ngarang si forest lagi kari mari lai na basindi ujar sing lauraga ngasi si ha dana koi daga sing kang lak pada inging lau ba sogi mandi lak pada mayam pothabam oina baina u thabai thabuk si pangthuk jabani